Hello, I give Boboy na may rakpam. Nahanam pumas Esorgi wapau tana bagida maglakpiba asigida magkatagachari. Agi prathnadi nahak na takdir ba wapau sige mapal na Esorbu hina nungsiba amasung mahaki mi aduga mahaki singlupu hina nungsiba sini. Tuwa hak na nahaki na pamda nollukchaning badudi nahak na takdir ba wapau asina. Nahak na nahaki singlupta pipam thokpa nahaki commitment amasung nahaki singlupi luchingba singi makapon pam thokpa adugi mahuti silhandigano. Adu wapau sige mapal na. Nahaki singlupu hina nungsiba nahaki singlupi luchingba singbu hina nungsiba aduga khwai maru oina Esorgi matik mangalagdamak hingba punsida chakotpa adu eki prathanani. Ibung maki wapau taminasi. Sabi nyo, adong Bible, Singh ito ay na Mark pandup tara, pada tara kung doon na tara turok paudang dokpi. Mark chapter 10, verses 13 to 16. Isa sa Bible ito sabi nyo yung biyo, hayang may mauchin na pazarak. Esorgi wahay na matosigum na, dito na lay. Mising napik pangang sing bumahak na sopi na ba Mangonda puraglame. Ado bumahaki si boxing na, angang sing purak basing adu butchay rami. Jishu na madu ubadakan na saurado na makoy da haiki. Angang sing bu ay ginak talaghalo. Amasung makoy bukham gano. Maram di sure ningthou leibak ti asigum basingini. Ay nakoy da taseng na hairi. Apik pa angang amagum na Esorgi ningthou leibak adu lausin da ba kanagum ba adu maduda changloy. Mahang nangang sing adu pambirami amasung makoy gi mathakdakut thambiraga makoy bu bor pibike masi Esorgi wahay ni prathna tawsi Esorgi matingis sarili lebe ko gi pamusung Esor migi pungja sida Khristagi thamoy amasung mahaki tambiba adu Khristana angang sing bu kausinduna pambiduna bor pibiba matang asida kay koy ngasidum ti yang minasagador. Prabhu Khristana touba thabak asimag amasung tambiba asimag magi sibu oikrabay koy na tapam thokpa khangpham thokpa inpham thokpa amani marmasina chanbiduna koy bu tambiu na ki wahay sige mapala bunguna ki thawai asingbuduna koy amanginung thabak subiduna kon udribadu uhanbiu Kung khangjaduna khanganbiu, aduga khanganbiu ba khudi maksung ay koy punsin na taon na bugida magta panggalam masung apam khudi maksupin na biu. Ay koy pap singut biu. Kristo biu. Aduga Kristo ki sakanda koy bon thok biu. Na ki matig mangal gina. Yesu Kristo ki mangini serve ni. Amen. Hilarion ko ba nupama khagna magi angang pong na bagida magta thasing ngayag lebi magi nupi at least ko ginupi amada Krista poktungi mamangi ihan han basadabde adugi June gi tarik taraga taret irak pachithi amakhagbe har maki mapuroi ba Hilarion ase mafam amada thabak surag lebi nupaman man chithi magi nupi de adugi chithi gi waro adu se Kaya kung manahan po ko dito angang adu nupa o iba targadi thamu adu ba nupi o iba targadi lang toko har ba nupa adu magi nupi da iriba chithi adu ano ba manate aduga Hellenist society har ba di Greek Lon ngang man hen la leiba or Romgi sasangi matam aduga Greek ngang ba Hebrew sing makoy na leiba sama adu ano ba man natte angang pamdam angang sing du lang thok pa angang sing du hai hat pa
नत्रगना पोक ओइबा तारसु पामदबना मरम ओरगा लंबी चिदाय गुमदा तुरेन मपान गुमदा और तुरेन लंगथरकपसे तोने थोक थोदो हमने अदु हाय मपाना पामदना लंगथोरकलब अंगांग खुदिंगमक सिंग अदो कांगबु मना लौसलगा चाउनबा योखलगा लान मियमो इना पैसा ताननबगिदमक फुनबा मियमो इना नत्रगना ओक्तबिगी थबक तौननबगिदमक नुपीसिंगना ओक्तबिगी थबक तौननबगिदमक अदुगा मसाल के फत्तबा अदुगा पैसा तानबा द थोकबद मी खुदिंगमक सिंग अदुना बिख्यारी ओयनबगिदमक अदुगा मीन हेक येंग मतन नुंगसिब फावनबगिदमक अंगांग खरमदि मखोंग थुदेकपिबा नत्रगना सोनाय हनबिबा तौले बिख्यारी ओयनबगिदमक Now, Jesus Christ ngasi numida aikoina pakrab Jesus Christ angang sing adubu kausalaga pamaga bor pibagi matang da mahangna tawriba thabak amasung asigi panamag sa sing asida tambiriba matambi ase aikoina hojik takriba angang sing adubu karisuna taba moina mamal laitaba magumna sinaning mong sinaba yaba maongda leiba amasung khanba matam aduda thokiba thodogamani अखोने पामिना की जगह दु अखोने यामना मयेक सिन उबो फंगबा दुदि यीशु ख्रिस्टना अंगांग सिंगी दमकता लैबा महाकी मिनुंगसे अदुगा महाकी मतमदा लैबा मी अयामबा गुमना नतना अंगांग सिंग अदुगी मथकता लैबा महाकी असेंगबा मसुंग अचुंबा अमकपा यावदबा नुंगसिबा दुने अखोने ngasiगी नुमिता पामिना क्रबा जगह दु अखोने उबो फंगबा ngasi jaga lagi Jesus Christ na angang sing adubu nungsibadu uba phangba khaknate hai badu akhoi Christ gi thamoi angang ngom leba magi nungsiba mas magi thamoi da mai sna akhoi uba phangba oiba targasu maru oina Christana hai riba matang aduda mahakna tambiri base mahaki sibok sing aduda mahaki ningthou leibakta mahaki tung inba sebok ama oina matokram hingani haina haibadu haiba aduni maru oina mahakna angang sing de utpa nungsiba adigi mapana mahangna tambiribas mamdi akhoi amona ningsing minas akhoi na paminariba jaga se Jesus Christ gi sebok oibagi punsi adugi tambiba adugi manung chale aduna Jesus Christ na angang sing asigi mapana angang sing asida utpa mahaki nungsiba amasu angang sing adubu pandam amona thangalakpa asigi mapana mahaki sebok sing aduda tambigi doribase mahaki tung inba sibok sing na oigedauba amasung leigedauba punsi antumagadun audo khenamba karema dalite so Jesus Christ na magi sibok oibing matang da angang sing subsist na bidunu tambi base karam haina magi sibok oigani magi tholebak karam haina changba phangani aduga changlaba madung magi tholebak da karam haina punsi hingani aduna tambi geduse aduna akoina ngasi gi meta pamina kraba jaga adugi achoba warol adudi asine maru oiba bisoi mafam asida leire asina Jesus Christ na tambina ba honari or tambiri ba jaga asida matamadu leiba thajaba sing aduda magi sebok sing aduda mark na matamadu leiba thajaba sing aduga ngasina aikhoi mafam da Esorgi ningthou leibak asi masagi touba ngamdababu khangjaduna Khristada ngajaduna nollukna changjarakpasinggini The kingdom of God is for those who know their helplessness and come to Christ in humble dependence. So, also was Jagani verse 13 15. Mangonda changjarakpasingbu Khristana kokpigani. Christ welcomes those who come to him. Verse 16. Badatra kadaru. Mangonda changjarakpasingbu Khristana bor pibi. Mangonda changjarakpasingbu Khristada bore pibi. Christ will bless, that's verse 16. Christ will bless those who come to him. Now, I have verse 13 to the young view. Missing lapik ba angang singbu mahak na sokpina ba? Meron Christ na sokpina ba kita Mangonda puraklame. Adubu mahak ki sebok sing na angang sing purakpasing adubu chayrame. Mahom sa verse 13 dai ko na ubapang ise apik pa angang sing aduni pura ise. Kana purak ko no mama mapasing masimanaw sing karam ba angang sing no asigi angang sing se mabuk pithak libadagi hauruga kakbai chat pa haurok pa san saba haiba dangara iba sing
Sam nai boy bata ai khoi gi mang le angang mari manga si gi mana ba chang adu gi ngak tene ka ba chat pa hau ba hairak pa mama gi mabuk thak li ba sing adugumba gi jaga da le adugumba gi thak le angang sing adu ne hai ba angang sing se pure Jesu Khristada kari gi da makta Khristan sokpi na ba gi da makta maram di adu matam adu gi chana bi makhala mane aphaba or maming khar leba oza rabi ama lak oi ba tar ga di hai ba rabi adu na sokhan bi ba se pamjaba mane mama pa sing adu gi aduna hai ba du gi wakhal adu da hai mama mapa sing asina adu ga machin manau sing aduna makhoi gi manau sing adu or macha sing adu bu Krista rom da pusale kam yam no abdi khang de adu bu pusale angang sing adu loinem adu ga verse 13 gi lo selak matam da hai purakra angang khuding mak sing da purak matam da sebok sing adu na ure adu ga sebok sing adu na angang sing adu bu lausin bagi mahuta ka de angang sing adu purna chai ba angang sing adu na te maru oina angang pure ba sing de now verse 13 gi lo selak ai khoi uba bhangi sebok sing adu gi makhoi gi wakal on angang sing da make sing uba bhang ai ba angang sing adu purpose sing adu ka makhoi gi act makhoi gi action do kai no makhoi da thabak adu kai no tam opuna te adu bu thing mane makhoi thabak do chang kan kai da matun angang pure ji da adu ne sebok sing adu na taw thabak kari gi matun makhoi na chai ri se maybe Jesu Krista gi tambi ba takpi ba ai koina mamang gi jaga sing adu da su dum yeng gre mayam ama lai Pharisee sing ga wari sanare adu da gi makhoi ga chin phang naraga chin adu da gi awai khum to nara kan changa kan se boksing tambi ri adu mi sing su dum leiram gi ni adu na kindly khar dum waram ba su ya adu ga makhoi da somehow they become protective again agi da makta makhoi gi prabhu gi da makta adu they want to have some DND sessions do not disturb sessions kanamta sisa kanu kanamta mate kanamta thong yere kanu kanamta chang ai khoi ngakte potha ge ho yam ware thabak yam na tawrabane khoi ai khoi gi prabhu ji yam na ware adu no chang kanu du gi thabak tu right DND session some me time and individual so some privacy I want some privacy we want some privacy so kada ve DND do not disturb adu khaning ba wakhal da khan boi bata ri tawning ba moong na taw boi bata se khoi makha tak ma da mayek sing ugu se haiba sebok sing aduna angang sing purak liba angang sing adu leiba makhi wakhal adu angang sing purak liba adu da tawriba thabak adu ai khoi gi prabhu gi mamang da Jesu Krista gi mafam da mana pam da mana yaning da mana ya da thabak ma kari gi mak sebok sing asina angang sing adu mato adugumna or angang por libo sing adu kari gi mak ta Jesu Christ gi mak pusula pu thing libo no haina hai bese ai koina horko da sta akrab adugumna matam du da samas adu da makoi ne hingli ma pham adu da angang sing se kari sunate mamal laite moi ge atha laite mi oina thana de makoi sing jamar dai boi bata ga di potlum sing jamar de sayet na ba sing kanglak chen bang kang chen ba mi sing adu dharma gi maikelom da yang poi ba tar ga su angang sing se wale thang khang ba sing sunate wale thang pha ba sing sunate wale thang gi matang ne tambi ba sing du wari sana ngam ga du so ma thnate adu dharma gi maikel yang poi ba tar ga su makhoi gi dharma du bu chaukhat na ba gi da makta sembat na ba gi da makta hai ba thabak sing taw ba matam da machet ama ta mateng pang ba ngam ga du ba amat tanate aduna har angang sing sing mafam synagogue ta phabu makhoi gi mafam leite makhoi gi leifam karsnate now har bising do makhoi gi wakhalon da loine mak chela ga lermbe adu har badu Kristana pamde har badu Kristana yaning de aduna verse 14 da Jesu madu ubda hai be makhoi ne chai badu Jesu Kristana ure now look the pabo ba ta ga di har mi sing chat pa horam ne sebok sing thing ba da ge look pa tara ga ni pang da pabo ba ta ga hai mi chat pa hora ba ne o ko chang ba ya ja ma la chat la sen Jesu Kristana du uba matam da ka da we makhoi bu Jesu Kristana saw Jesu Kristana kan na saw
ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯁꯦꯕꯣꯛꯁꯤꯡ ꯑꯁꯦ ꯑꯇꯩ ꯑꯇꯩ ꯅꯠꯇꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯁꯃꯥꯖꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯦꯠ ꯑꯁꯤꯒꯤ 12ꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕꯅꯦ right ꯅꯤꯡꯁꯤꯡꯕ꯭ꯔꯥ chapter 9ꯒꯤ verse 36ꯒ 37ꯒꯗ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯇꯝꯕꯤꯕ ꯍꯧꯈ꯭ꯔꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯑꯉꯥꯡꯁꯤꯡꯁꯦ ꯀꯌꯥꯝ ꯋꯥꯡꯅ ꯈꯜꯂꯤ ꯑꯗꯨꯒ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯄꯟꯗꯨꯞ 9ꯒꯤ ꯄꯗ 38ꯒ 38ꯒꯗ ꯎꯕ ꯐꯪꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯃꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯆꯥꯎꯏ ꯀꯅꯥꯅ ꯍꯦꯟꯅ ꯐꯝ ꯆꯥꯎꯅ ꯇꯥꯟꯅꯒꯅꯤ ꯍꯥꯏꯅ ꯃꯔꯩ ꯌꯦꯠꯅꯔꯤꯉꯩꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯀꯩꯗꯧꯏ verse 36ꯒ 37ꯒꯗ ꯃꯥ ꯑꯉꯥꯡ ꯑꯃ ꯄꯝꯈꯠꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯌꯥꯏꯗꯅꯦ ꯊꯝꯂꯤꯗो ꯃꯌꯥꯏꯗ ꯊꯝꯃꯒ ꯀꯔꯤ ꯍꯥꯏ ꯀꯅꯥꯒꯨꯝꯕꯅ ꯑꯁꯤꯒꯨꯝꯕ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯕꯨ ꯑꯩꯒꯤ ꯃꯤꯡꯗ ꯂꯧꯁꯤꯜꯂꯕꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯅꯤ ꯑꯩꯕꯨ ꯂꯧꯁꯤꯟꯕ ꯃꯤ ꯑꯗꯨꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯊꯥꯔꯛꯄ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯕꯅꯤ ꯈ꯭ꯔꯤꯁꯇꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯕꯤꯈ꯭ꯔꯕꯅꯤ ꯑꯁꯤꯁꯦ ꯃꯈꯣꯏꯗ ꯑꯗꯨ ꯈꯛꯇꯪꯁꯨ ꯅꯠꯇꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯉꯣꯟꯗ ꯂꯥꯛꯈ꯭ꯔꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯤꯡꯗ ꯂꯩꯕ ꯀꯅꯥ ꯑꯃꯠꯇꯕꯨ ꯊꯤꯡꯗꯅꯕ ꯑꯃꯁꯨꯡ ꯈꯥꯝꯗꯅꯕꯒꯤꯗꯃꯛꯇ ꯄꯟꯗꯨꯞ 9ꯒꯤ ꯄꯗ 38ꯒ 90 ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯕꯤꯈ꯭ꯔꯕꯅꯤ right chapter 9 verse 39-40 Christ clearly taught them not to hinder those who is for him. Chapter 9, verse 36-37, they saw, through the teaching of Christ, his high view of children. He commanded them to accept children. ꯑꯉꯥꯡꯁꯤꯡꯗꯨ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯃꯜ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯕ ꯃꯃꯜ ꯂꯩꯇꯕ ꯆꯥꯎꯈꯠꯄꯗ ꯀꯌꯥ ꯃꯇꯦꯡ ꯑꯣꯏꯔꯣꯏꯗꯕ ꯑꯁꯣꯟꯕꯁꯤꯡꯗꯣ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯃꯈꯣꯏꯗ ꯇꯝꯕꯤꯈ꯭ꯔꯕꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯇꯪꯈꯥꯏ ꯇꯥꯡꯕ ꯃꯤꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯕꯗ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯅ ꯍꯤꯡꯂꯤꯕ ꯇꯥꯏꯕꯪꯄꯥꯜ ꯑꯗꯨꯒꯤ ꯋꯥꯈꯜ ꯃꯈꯜꯗꯣ ꯈꯜꯂꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯏ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯅ ꯂꯩꯕ ꯃꯤꯠꯐꯝ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯕ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯅ ꯎꯕ ꯃꯑꯣꯡꯗꯨꯗ ꯇꯥꯏꯕꯪꯄꯥꯜ ꯑꯃꯁꯨꯡ ꯑꯗꯨ ꯂꯩꯈ꯭ꯔꯕꯁꯤꯡꯗꯣ ꯎꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯃꯈꯣꯏꯒꯤ ꯃꯤ ꯇꯥꯏꯝ ꯃꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯃꯈꯣꯏ ꯋꯥꯡꯅ ꯈꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏ ꯃꯃꯤ ꯇꯪꯈꯥꯏ ꯑꯃ ꯇꯥꯡꯕ ꯃꯤꯁꯤꯡꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯈꯛꯇꯪꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯁꯥꯎꯍꯟꯕꯒꯤ ꯃꯔꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯥꯎꯍꯟꯕꯁꯦ ꯄꯥꯞ ꯇꯧꯕ ꯃꯁꯥꯎꯍꯟ ꯅꯠꯇꯦ ꯀꯔꯝꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯕꯤꯈ꯭ꯔꯕ ꯇꯥꯛꯄꯤꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯥꯗꯕ ꯇꯧꯗꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯒꯤ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯥꯏꯕ ꯑꯃꯁꯨꯡ ꯁꯥꯎꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯔꯨ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯃꯉꯣꯟꯗ ꯂꯥꯛꯄ ꯑꯃꯁꯨꯡ ꯃꯉꯣꯟda ꯄꯨꯔꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯤꯡꯕ ꯑꯗꯨꯒꯤ ꯃꯔꯝꯅꯅꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯂꯩ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯅꯨꯡꯁꯤ ꯑꯃꯁꯨꯡ ꯊꯧꯖꯥꯜ ꯑꯗු ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯈ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯊꯤꯡꯉꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛ ꯑꯗꯨꯗꯅꯤ ꯈ꯭ꯔꯤꯁꯇꯅ ꯁꯥꯎꯔꯤꯕꯗ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯗ ꯅꯦꯝꯂꯤ ꯃꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯪꯍꯟꯗꯕ ꯃꯣꯏꯒꯤ ꯃꯔꯛꯇ ꯀꯥꯟꯅꯔꯣꯏꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯥꯎꯍꯟꯗꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯌꯥꯎꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯤꯡꯕ ꯑꯗꯒꯤꯗꯤ ꯌꯩꯊꯨꯕ ꯅꯝꯊꯨꯕ ꯑꯗꯨꯒ ꯏꯚꯟ ꯈ꯭ꯔꯤꯁꯇꯗꯒꯤ ꯁꯨꯃꯥꯏꯅ ꯏꯟꯊꯣꯛꯄꯒꯤ ꯊꯕꯛꯇꯅꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯍꯜꯂꯨ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯈꯥꯝꯒꯅꯨ ꯑꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯁꯤ ꯈ꯭ꯔꯤꯁꯇꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕу ꯇꯔꯥꯝꯅ ꯑꯣꯛꯄꯗꯨꯅꯤ ꯃꯉꯣꯟꯗ ꯄꯨꯔꯛꯈ꯭ꯔꯕ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯂꯥꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯕꯨꯛ ꯊꯛꯂꯤꯕ ꯑꯣꯏꯒꯦꯔꯥ ꯀꯥꯐꯩ ꯆꯠꯄ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯗꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯆꯃꯣꯠꯅꯕ ꯑꯣꯏꯒꯦꯔꯥ ꯄꯨꯔꯛꯈ꯭ꯔꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯨꯔꯛꯑꯣ ꯑꯩꯉꯣꯟꯗ ꯆꯪꯍꯜꯂꯣ ꯑꯉꯥꯡꯁꯤꯡꯗꯨ ꯈꯥꯝꯒꯅꯨ ꯃꯈꯣꯏ ꯈꯥꯝꯒꯅꯨ ꯑꯃꯔꯣꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯗꯨꯗ ꯅꯣꯏ ꯇꯧꯔꯤꯗꯣ ꯀꯌꯥꯝ ꯐꯔꯦꯅ ꯈꯜꯂꯒ ꯅꯣꯏ ꯇꯧꯔꯤꯗꯣ ꯑꯩꯉꯣꯟꯗ ꯄꯨꯔꯛꯈ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯊꯤꯡꯉꯤꯗꯣ ꯅꯣꯏ ꯀꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯁꯤꯡꯅꯣ ꯅꯣꯏ ꯀꯌꯥꯝ ꯑꯩꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯟꯕ ꯃꯤꯁꯤꯡꯅꯣ ꯑꯗꯨꯒꯤ ꯍꯛ ꯅꯣꯏꯗ ꯀꯅꯥꯅ ꯄꯤ ꯈꯥꯝꯒꯅꯨ ꯆꯪꯍꯜꯂꯣ ꯏꯅꯥꯛꯇ
ꯊꯦꯡꯒꯅꯨ ꯑꯩꯉꯣꯟꯗ ꯄꯨꯁꯤꯜꯂꯨ ꯅꯈꯣꯏꯗ ꯅꯇꯤꯛ ꯂꯩꯇꯦ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯈꯥꯝꯅꯕꯒꯤꯗꯃꯛ ꯃꯔꯝꯗꯤ ꯅꯈꯣꯏꯗ ꯄꯨꯔꯛꯄ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯄꯨꯔꯛꯄꯅꯤ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯁꯦ ꯈ꯭ꯔꯤꯁꯇꯗꯒꯤ again ꯈ꯭ꯔꯤꯁꯇ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯇꯔꯥꯝꯅ ꯑꯣꯛꯄ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯁꯦ ꯍꯣꯏ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡ ꯍꯣꯟꯕ ꯃꯍꯥꯛ ꯆꯥꯎꯋꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯗꯤ ꯑꯗꯨꯒ ꯑꯗꯨꯕꯨ ꯄꯨꯔꯛꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯗꯤ ꯃꯍꯥꯛ ꯊꯃꯣꯏ ꯅꯦꯝꯃꯤ ꯑꯃꯁꯨꯡ ꯇꯞꯄꯤ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯑꯗꯨꯒ now ꯑꯁꯤꯒꯤ ꯖꯒꯥꯁꯤꯗꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯕꯤꯔꯒ ꯁꯦꯕꯣꯛꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯪꯈꯥꯏ ꯃꯤꯇꯥꯡꯕ ꯃꯃꯤ ꯁꯥꯃꯤ ꯎꯕ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯚꯥꯞ ꯇꯥꯗ꯭ꯔꯤꯕ ꯁꯦꯕꯣꯛꯁꯤꯡ ꯑꯁꯤꯗ ꯁꯦꯕꯣꯛꯀꯤ ꯀꯔꯝꯃꯥꯏꯅ ꯑꯣꯏꯒꯅꯤ ꯀꯔꯝꯃꯥꯏꯅ ꯁꯦꯕꯣꯛ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯗ ꯇꯨꯡ ꯏꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯝꯕꯤꯕ ꯍꯧꯒꯗꯧꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯊꯤꯡꯉ ꯆꯪꯉꯛꯀꯅꯣ ꯍꯥꯏꯅ ꯊꯤꯡꯉꯤꯕ ꯑꯉꯥꯡꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯤꯡꯉꯤꯕ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯁꯦꯕꯣꯛ ꯀꯃꯥꯏꯅ ꯑꯣꯏꯅꯤ ꯃꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯀꯃꯥꯏꯅ ꯆꯪꯉꯛꯀꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯇꯝꯕꯤꯒꯗꯣꯏꯁꯦ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏ ꯃꯈꯥ ꯇꯥꯅ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤꯒꯨꯝꯕꯁꯤꯡꯒꯤꯅꯤ ꯑꯩꯅ ꯑꯩꯈꯣꯏꯗ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯏꯁꯣꯔ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯂꯧꯁꯤꯟꯗꯕ ꯀꯅꯥꯒꯨꯝꯕ ꯑꯗꯨ ꯃꯗꯨꯗ ꯆꯪꯂꯣꯏ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯕꯤꯔꯀꯥꯟꯗ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤꯕꯁꯦ ꯀꯅꯥꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯣꯔ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯐꯪꯒꯅꯤ ꯑꯃꯁꯨꯡ ꯆꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯔꯛ 1:15 ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯅꯛꯂꯦ ꯑꯐꯕ ꯋꯥꯄꯥꯎꯗ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯊꯥꯖꯧ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯁꯟꯗꯣꯛꯈ꯭ꯔꯦ ꯅꯥꯎ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯀꯔꯤꯅ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝ ꯁꯟꯗꯣꯛꯇꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯣꯔ ꯁꯟꯗꯣꯛꯅ ꯇꯥꯛꯇꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯗꯨ ꯁꯤꯅꯦ ꯋꯥꯠ ꯏꯁ ꯒꯣꯗꯁ kingdom of God ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯀꯔꯤꯅꯣ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯄꯥꯟꯕ ꯑꯗꯨ ꯅꯤꯡꯊꯧ ꯂꯩꯕꯥꯛꯅꯤ It's God's rule to God's people. That's the kingdom of God. That's God's kingdom. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯀꯅꯥꯅꯣ ꯐꯪꯒꯗꯣꯏꯁꯦ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯅ verse 14ꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯡ ꯑꯗꯨ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯤ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯒꯤꯅꯤ ꯀꯅꯥꯅꯣ ꯍꯥꯏꯔꯤꯁꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯒꯤꯅꯤ ꯀꯅꯥꯒꯤ ꯑꯣꯏꯅ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯦ ꯆꯤꯟꯗꯣꯡ ꯀꯥꯏꯗꯣꯡꯕꯁꯤꯡꯒꯤꯗꯃꯛꯇꯔ ꯑꯍꯩꯕꯁꯤꯡꯒꯤꯗꯃꯛꯇꯔ ꯑꯗꯨꯒ ꯃꯤꯅ ꯋꯥꯡꯅ ꯈꯟꯕ ꯁꯃꯥꯖꯇ ꯀꯔꯤꯗ ꯋꯥꯡꯅ ꯈꯟꯕ ꯃꯤꯁꯤꯡꯅ ꯃꯃꯤꯡ ꯆꯠꯄ ꯄꯥꯡꯒꯜ ꯂꯩꯕ ꯄꯩꯁꯥ ꯄꯥꯏꯕ ꯌꯥꯝꯅ ꯈꯪꯕ ꯍꯩꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯔ ꯁꯤꯡꯂꯨꯞꯁꯦ ꯑꯣꯔ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯕ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯃꯇꯤꯛ ꯆꯥꯕ ꯑꯗꯨꯒ ꯑꯐꯕꯇ ꯇꯧꯔꯒ ꯂꯩꯕ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗꯒꯤ ꯙꯔꯃ ꯆꯦꯟꯕ ꯉꯥꯛꯇ ꯑꯣꯏꯔꯒ ꯂꯩꯕ ꯑꯗꯨ ꯈꯛꯇꯪꯒꯤꯔ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯥꯝꯅ ꯇꯣꯡꯉꯥꯜꯂꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯇꯣꯡꯉꯥꯜꯂꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯪꯒꯗꯧꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨꯡ ꯐꯪꯒꯗꯧꯕ ꯑꯗꯨꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯈꯟꯅꯔꯤꯕ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯁꯪꯁꯥꯟ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯁꯥꯒꯠꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯅꯤꯡꯊꯧ ꯑꯃꯠꯇꯅ ꯃꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯃꯅꯥꯏ ꯑꯣꯏꯒꯗꯧꯕꯁꯤꯡ ꯑꯗꯨ ꯁꯣꯟꯗꯝ ꯅꯥꯟꯗꯝꯅꯕ ꯑꯗꯨꯒ ꯂꯧꯁꯤꯡ ꯂꯩꯇꯕ ꯑꯗꯨꯒ ꯊꯥꯡ ꯍꯥꯏꯕ ꯍꯩꯇꯕ ꯀꯅꯥꯝꯇ ꯈꯟꯗꯦ ꯂꯥꯟꯃꯤꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯃꯤꯁꯤꯡ ꯑꯣꯏꯅꯕꯒꯤꯗꯃꯛ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯅꯤꯡꯊꯧꯅꯗꯤ ꯀꯔꯤ ꯈꯜꯂꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯒ ꯊꯥꯡ ꯍꯥꯏꯕ ꯍꯩꯕ ꯑꯗꯨꯒ ꯂꯥꯂꯣꯡ ꯍꯩꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯈꯪꯕ ꯑꯃꯁꯨꯡ ꯍꯩꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯜꯂꯦ It's very different ꯌꯥꯝꯅ ꯇꯣꯡꯉꯥꯜꯂꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤ ꯀꯅꯥꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯀꯩꯁꯨ ꯅꯠꯇꯕ ꯑꯉꯥꯡꯁꯤꯡ ꯃꯤꯁꯤꯡꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄꯨꯁꯤꯜꯂꯛꯑꯒ It is as though ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯩ ꯃꯇꯝꯁꯤda ꯑꯉꯥꯡ ꯑꯃ ꯄꯨꯁꯤꯜꯂꯒ ꯑꯣꯔꯁꯦ ꯁꯂꯦꯝ ꯄꯨꯁꯤꯜꯂꯒ ꯍꯦ ꯅꯣꯏ ꯁꯔꯒ ꯀꯥꯒꯦ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤ ꯑꯉꯥꯡꯁꯤꯡꯒꯨꯝꯕ ꯑꯣꯏ ꯑꯗꯨꯒꯨꯝꯕꯅꯤ ꯀꯩꯅꯣ ꯈ꯭ꯔꯤꯁꯇꯟ ꯑꯁꯤꯗ ꯍꯥꯏꯔꯤꯁꯦ ꯅꯤꯡꯊꯧ ꯂꯩꯕꯥꯛꯁꯦ ꯃꯈꯣꯏ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯃꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯖꯒꯥꯁꯦ ꯂꯥꯟꯅ ꯈꯟꯕ ꯖꯒꯥ ꯑꯃꯅꯤ ꯑꯗꯨꯒ ꯂꯥꯟꯅ ꯇꯝꯕꯤꯕ ꯖꯒꯥ ꯑꯃꯁꯨꯅꯤ ꯋꯥꯈꯜ ꯐꯠꯇꯅꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯐꯅ ꯀꯔꯤ ꯍꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯔꯤꯁꯤꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯣꯡ ꯍꯥꯖꯗꯕ
yamna sengjaba thamoi yamna sengjaba amakpa leijadaba matoduna Jesu Christna hairise right yamna lanjadaba yamna chumjaba adugi maike de wakhan khale nate mama pasang dum khangbiramani se angang di lanjadabani right chahi ma khare helakpa or chahi ma hendaba oiba taraga sum mama mapa oiba sing adum khangi angang amatana mabuk thai angang amatana makeup tolakpa matam pung kya tare pung ani ima je waramani ipa je sena padanga saina waramani adun ai nongan bodung di ngai ge kanam ta leite angang ge kedawe pung ani tagera pung ahum tagera ai lami sangom piu ima adune haure je right kanam tana chinthina batam bide ngang sing sida adum chinthira kani kanam tana khana batam bide adum thira kani kanam tana yan position pona kanam tana tambide loina mak haira kani no Jesu Christ mafam se tambide se pura maikai am de yeng thokpa yam leiba ko adu yengum se Jesu Christ mafam se da hai se kai no adu ko chumna bhap ta ma thola mam di ningthou leibak ki matang de Khristana tambire ise karigumba mong hazadaba lanjadaba aduga pap chendabagumna yengboy ba tagadi aran ko se koi thabak ki mapana phangba ga chamane natte anu natte thagre se masing yang ma the Peter na magi David na magi prahan ba matam da kari hai agi magi pung gi ai pap na miro le in Psalm 51 how did David prayed his prayer of confession in sin did my mother conceived me Proverbs 22 verse 15 Folly is bound up in the heart of a child. A rod of discipline will drive it away. Angangi thamoida apangbana yomsa lagale. Adu warak pagi chaina apangba sing adu tamthokani. Pauro pon kuni thoi pada tramanga. Karigidam har ko kidam sing se. Mamdi angang sing se makhoi hoi PA yeng matam da nungsi mit lawi mamai choli masam zom lawi nungsi hek yeng ba matam da adu bacham bam diam tanate acham ba diam to ide they are cute they look cute but they are not innocent they are not but what is the right understanding of this verse Kaya Jesu Christ na harja do oi targedik angangi karamba maikai gi oi balam sa to or makoi gi karamba oi ba maikai gi no Christ na harja ise and that is this their state of helplessness masana masabu mateng pang mangam sada ai koi lona mag isa gi thopa church lak pang ame moi ge sidi ngamde church lak na gi masa gi panggal la leite Hek poklak paga encyclopedia paba ngang amata yaude sida tambi mathau tai loina ma now in that sense makoi gi mateng pangba makoi masana masabu mateng pangjaba ngamdaba angang singa sina mabuk lamba matam aduga makhong hamba matam mapan thokpa matam diaper change soba matam Piron setchen ba matam lauthok ba matam irujaba matam mai tab matam khuding mak sing da mama pa gi mateng adu ki mathau tai asima de hek chau baga hek polok asima de ai yazare tauzarage hai amata leite kappe mapan thoksu le kap kani adu gi khongrau chole kap kani piron chole kap kani kana gumamna phure adu hai bu thengna ngam kap ga la kani baba kar kani mama kar kani hem khuding mak sina adu gi maike adu ne angang amagi tauba ngamdaba maike adu dagini aduga angang amana mahaki punsi du hingnana bagidam chabadagi thakpadagi setpadagi tumbadagi phamung kabadagi harokan phamung tholokpa matang khuding mak singa da mama pagi tambiba mama pagi senbiba mama pagi pangagi makha pura ponbado adugi maike dagine angang amadane hek thanium barbaga ima no yam wabire ai chai khre ai thopam hingjau ragi no bi yam wahal ai mateng pangna ba thokpa thengnarabra natte Sometimes parents do like that. But no, it's not. Mati pun mga pada terang buat dengan Kristana mafam masida wakil lelai bakal na hire se.
thawai tonbasing adu yai phabani maramdi sarga leibak adu makhogini. Blessed are poor in spirit, for theirs is the kingdom of heaven. Matthew 5:3. Sila nausing mato sigumne pap chen ba mana Esorgi ningthou leibak phanggadoris. Esorgi ningthou leibak pu phanglibase papi mana mato sigumne karam haina mahag masagi touba ngamdaba ason ba lairaba chudatna ba do khangjaraga mahag masani Esorgi ningthou leibak adu phangba ngamdaba adu mayek sina khangjaraga Esorgi ningthou leibak adu de changnana ba amasung phangnana ba Esorgi macha oiba phangnana ba amasung Esorgi macha oinana ba gidamakta masagi pangal masagi touba ngamba masagi haiba singba masagi haib in ba masagi apaba khuding sing adu amata natana Khrista amasung Esorda loina ngajaraga aigi haubadagina loiba phawbagi pangal khudingmak aigi haubadagina loiba phawbagi ningthou leibak adu changnana bagi damakta thaurang khudingmak ibungo nahak amasung nagina sanupa Khrista sinatana aigi pangal amata leite aigi pangai ambai amata leite aduga aigi maram amata leite asigi mapalnani papchenba amana ningthou leibak asibu phangkhrise asigi mapalna nang amasung ngai ngasingimda Khristana mo ulongis. Aikoi Christian orise, aikoi kayam haire, aikoi kayam singli, aikoi kayam tauba ngami, aikoi kayam, aikoi ningmaduna yamna phare, adu singda thajaraga, adu singda ngajaraga, adu sing aduna karigumba Esorga khara mantiknaraga kanbi phangiba kanamta nati asida leiba kaise. Asida leiba kaise Prabhu ai lairabani ai chudatnabani ai hangna nau pelhanab aingonda kari amat leite aigi losing apangbani aigi pangal asonbani aigi pangal asina nakin ningthou leibak phangnaba honaba dudi laingoi gi kairak tharaga sarga kana honaba ga chamanai ai haki pangal na haki nungsi phangnaba honaba dudi hakchang khuding makta thau loine makta silaga thau pungai tere lapu amata karaga adu tere lupa chamnga chapi phangna bhona baga chamanai ai ngamoi adu nahaki pangal ai mondagi nahak na singi ai gi thorang gi nahaki thorang ne hena phai ai gi ngamdabadagi nahaki ngamban hena hele ai hak pange nahak singi ai hak khangde nahak khange ai hak laibre nahak ina khumne ai ngon thaja ba kari amat leite nahak khaktang ai gi changfam amasung thaja bane aduna ai hak nangonda lakchari ai hak bukan bi adu mai nang sungai kan bi Christian Jesus na marketing thule wak chang na bidam mak dai ta bang pam da re ba sangsana am na to roi thabak chang na bidam da kari tawe parikha thai pass aro kan karum khar pi ba mathau dai member mo yam bidam Khristana sina pi ba nate kai tho ba sa ko de pi bi ka mathau da pi bi di loi gra Khristana kai tho ga na ki pangal na ki aning ban ha ki to mo loi ma kai tho ga chang hin ma tam da su nah karisu yaw dana si ai ningthou leibak se chang khebane aduna karisu yaw dana ai ngonda ngajabagi mapana ai ningthou leibak se na khinga do that is made more clear in verse 15 verse 15 ding se ai na ko ta sing hari now Jesus Christ gi wahai se amen ai bo wahai dani sidane Jesus Christ ga adugi matam du leiramba wa tambiba singa kenabase makhoi hair matungda makhoi aning bi hair matungda amen haini adu Jesus Christ di magi pangle magi thaurangda adu magi thauna magi matekda mana haige do haiding mangda amen hai waisina handum hale aina thangai senga haire kaino haise apikpa angang amagumna Esorgi ningthou leibak adu lausindaba kanagumba adu maduda changloi as the Jesus Christ na magi si boksing sida tambiri se lausin baga chang bagi warin what Jesus is teaching here is receiving and entering harba ani se sebok khuding magna magi tung inkraba amasung ingler sebok khuding magna khud ani na pai gi ba chumba ni kanagum amana choning thole ba ga do lausin ba mathau tai aduga chang ba mathau tai lausin laga chang da ba or lausin dana chang ba oi thokte it is not possible to receive but not to enter
or to enter without receiving. It's impossible. Both. You have to have this both. Receive and enter. Now, lausanba. Kaya yung lausanba is now receive. English why they receive. Pangbo lausanba. Karigumba lausanba gi matang ni Jesus Christ na wari sa akpas na may sing natak lisay harap ni ningthou leibak kasi ako na tan bang ngamdababu manate. Tan bang ngamoy ko ipanggal na. Ay ko hona zaman na panggal ba masunate. Andu bu. Thasab gi kuna tingthou ba. Laugulo ba katane. Adu harap lausanba asibang isangi panggal da thasab ba adu yaudana nollukna pirak liba khudol adu bu khut na pai ba asine asigi lausanba hai ba wise na haise. Amam dai boy oi batari sorry ningthou leibak jaga aran ko gi khudol se thasabagi mapal na lausun ga du ba khudol mani kare hai ko na nungjau mang banai da ba lotche ge na khala prabhu changjana ba kari su leite khutta prabhu gi cross ning duna ipapum ba kok chane nungjau mang banai da ba na pulot pi adune ko na sabi sei da adun Jesus Christ na makham sa da hai. That is what he means when he says, receive. Adugo changba. Khristada hari lausun makata na te. Adugo lausun basing adu kakta na changgani. Right? Adu changba. Kaya naman changga dito. Maraming ayab do pire. Ayab do isor masana ba Khristada gi mapal na maki punsi hingba sibam so hingit pa do mapal na pire. Adu na hai ba ayab ba pire ba adu da hai ba inbagi mapal na thasab do changba do ne. Jesus Christ na loy kraba thabak aduda papi pun hongna thazabagi mapana maram di Jesus Christ gi apaba wapaw aduna papi khuding makta makoina kanjaba phangna ba isor ningthou leibak phangna ba gi damag piba ya thangdo karino papa gi pungning hongduna thaso. The command that God has given to everyone who have listened to the gospel to be saved or to be in the kingdom of God is this: to repent and believe the gospel, and those who obeys that command enters the kingdom of God. That's how we enters the kingdom of God. Ado harap ani sa mag-Jisu na angang sing adu dagi sibok sing adu tambiba mo ne. Ano karigida mo tunahay na ay boy bata angang sing adu kalagyan si makoy pangal na Jesus Christ gi managa lakpa mo tanate. Ado ko lakpa sung na mo. Ado ka Khristada lakpagi ay koy di Jesus Christ sat pusa boy bata ay koy di hek yeng mo tamna nungsibi na ay koy ay di mai tabang bani na Jesus na ubu matam dum lao hairani or ai di kara hek yeng matam mit kara lao bai na masa kara phajabani na or dress kara na se pa na Jesus Christ na urde di ai chango hairani aduna o ai chang matam matik chab o du jani khala kala lak banga ma yaw de se yaw ge se adu kara ma harib angang sing Christ gi manak ta lakri do makhoi bu pubirak liba sing adu gi mateng gi mapal na aduga makhoi bu kausan biriba mahaki maramna makhoi lakpa ngakta ni aduga chang lakpa ngakta ni hai ba se Jesus Christ ga cross se mina ba huran aduga chamane magi yetta lei huran baduga oi le huran baduna Jesus Christ ta chaiba matam do yetta lei badu kari hai he kari matam nang mo na chai di ai koina phang lebisi koina phang bada matik chaba ngakte adu ma di pap amat taude ma de phaw me ni ma na phangi bawas ma phang bada matik chaba nate adu matung adu ni padun kete Jesus Christ da prabhu na na so ningthou leibak chang matam da ai bu ning sing be Jesus Christ da kari hai de Jesus Christ ngai ko ai ningthou leibak chang hai boi ba ta nang cross dei kum go chat la ga wa ya thang do phasna ta ra ga lao illo adu matam da katang nang ai mana sang laki hai wa Khristana hai de Khristana ga na ha na si ai ha ka paradise da sang mina ga we have nothing in us to impress God. We have nothing in us to make us worthy to be saved by Christ. It is all because of His goodness and grace and mercy and love.
ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯅꯨꯡꯁꯤꯍꯟꯒꯗꯧꯕ ꯑꯐꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯑꯃꯠꯇ ꯂꯩꯇꯦ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯑꯣꯔ ꯀꯟꯕꯤꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯒꯤ ꯊꯃꯣꯏ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯍꯟꯒꯗꯧꯕ ꯀꯔꯤ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯍꯥꯛꯀꯤ ꯑꯐꯕ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯗ꯭ꯔꯤꯕ ꯃꯔꯨꯞꯁꯤꯡ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯄꯤ ꯅꯍꯥꯛꯀꯤ ꯄꯥꯞ ꯃꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏ ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯆꯥꯗꯕ ꯄꯨꯟꯁꯤꯁꯤꯡꯗ ꯅꯍꯥꯛ ꯃꯌꯥꯝ ꯍꯤꯡꯉꯝꯕ ꯌꯥꯏ ꯑꯗꯨꯒ ꯅꯍꯥꯛꯅ ꯈꯜꯂꯝꯕ ꯑꯣ ꯑꯩꯒꯤ ꯄꯥꯞꯁꯦ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯟꯕꯤꯒꯗ꯭ꯔꯥ ꯑꯣꯔ ꯑꯩꯒꯤ ꯄꯥꯞ ꯀꯣꯛꯄꯤꯒꯗ꯭ꯔꯥ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯑꯩꯒꯤ ꯄꯥꯞꯁꯦ ꯀꯅꯥꯝꯇꯅ ꯀꯣꯛꯄꯤꯔꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯥꯞ ꯑꯗꯨꯕꯨ ꯈꯪꯖꯔꯒ ꯅꯍꯥꯛꯀꯤ ꯄꯣꯠꯂꯨꯝ ꯑꯗꯨ ꯅꯍꯥꯛꯅ ꯈꯪꯖꯔꯒ ꯅꯍꯥꯛꯀꯤ ꯀꯔꯤꯁꯨ ꯑꯣꯏꯗꯕꯗꯨ ꯈꯪꯖꯔꯒ ꯅꯍꯥꯛꯀꯤ ꯄꯥꯞ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯅꯣꯜꯂꯨꯛꯅ ꯈ꯭ꯔꯤꯁꯇ ꯉꯣꯟꯗ ꯉꯥꯖꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯄꯥꯄꯤꯁꯤꯡꯒꯤꯗꯃꯛ ꯂꯥꯛꯄꯤꯗꯨꯅ ꯁꯤꯕꯤꯔꯒ ꯑꯔꯥꯟꯈꯣꯝꯒꯤꯗꯃꯛꯇ ꯍꯤꯡꯒꯠꯄꯤꯈꯤꯕ ꯑꯗꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯂꯥꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ Elizabeth ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯍꯥꯏꯕ ꯍꯨꯔꯥꯟꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ ꯅꯪ ꯑꯗꯨꯒꯤ ꯍꯨꯔꯥꯟꯕꯗꯨꯅ ꯁꯔꯒꯗ ꯀꯥꯕ ꯃꯇꯝꯗ ꯄꯤꯇꯔꯅ ꯊꯣꯡꯒꯥꯟ ꯂꯦꯞ ꯀꯔꯤꯒꯤꯅꯣ ꯅꯪ ꯁꯤ ꯂꯥꯛꯀꯗꯣꯏꯗꯤ ꯅꯪ ꯋꯥꯏꯔꯗꯤ ꯌꯥꯊꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯆꯨꯝꯍꯟꯕꯤꯕꯒꯤ ꯇꯝꯕꯤꯕꯗꯨ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯍꯨꯔꯥꯟꯕꯅꯦ ꯄꯨꯟꯁꯤꯕꯨ ꯍꯨꯔꯥꯜꯂꯒ ꯑꯗꯨꯝ ꯂꯩꯔꯛꯄ ꯅꯨꯄꯥꯅꯦ ꯀꯩꯅꯣ ꯑꯃꯗ ꯈꯪꯗꯦ ꯑꯩ ꯋꯥꯏꯔ ꯌꯥꯊꯪꯁꯨ ꯀꯩꯝꯇ ꯉꯥꯛꯂꯛꯇꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯒꯦꯁꯦ ꯄꯤꯇꯔꯅ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯁꯤ ꯆꯪꯉꯛꯀꯗꯣꯏꯁꯦ ꯑꯗꯨꯗ ꯍꯨꯔꯥꯟꯕꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ ꯀꯜꯚꯥꯔꯒꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯌꯥꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯑꯁꯤꯗ ꯆꯪꯉꯛꯄ ꯌꯥꯏ ꯑꯗꯨ ꯈꯪꯕꯒꯤ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯈꯪꯉꯤꯁꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ That's only play. That's only play. You see? ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥꯒꯤ ꯁꯤꯕꯣꯛꯁꯤꯡꯒꯤꯗꯃꯛꯇ ꯄꯤꯔꯤꯕ ꯄꯔꯥꯗꯣ ꯀꯔꯤꯅꯣ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯁꯤꯅꯤ ꯑꯉꯥꯡꯒꯨꯝꯅ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯉꯥꯡ ꯃꯆꯥ ꯇꯥꯎ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯗ ꯇꯝꯕꯤꯔꯤꯁꯦ Christ is here teaching this disciple to be like child, not childish. It's a huge difference. Okay? Anganggumna oinabane, angang macha tawan haiba nate. Karamaina anganggumna oini. Pangal lausingda gyanda amada thajaba thamdana Iran khubamginamak amasung hingnaba punsi adugi khudingmak sing adugidamakta Jisu Christ khaktangda Christa kanbiba posi khaktangda ningthou leibak adu phangnaba changnaba amasung adu hingnabagidamak Christagi pangal Christagi afaba wa pau Christagi cross adu loina mang azaraga loina maglangsilaga masagi tawwa ngamdaba aduda nollukpaga loina changbadu Christagi apambane aduga changma khakang natana magi punsiduna taibang pambadi hingba matamdasu magi pangal da natana Christagi yathang da thajabagi mapala magi tawba ngamba da natana Christagi pangal da thajabagi mapala Christagi yathang khudimmak sing da piningba mamal khudingmak sing da inba adu Christagi pambane marmi thajaba jela naw sing Christagi thajaba ikhogi punsi ase Christa ngonda pumkat ka thokjaraga pumnga ngajaraga haukiba punsi ni aduga chamara ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯕ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯁꯔꯒ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯆꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯕ ꯄꯨꯟꯁꯤ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇ ꯑꯗꯨꯗ ꯄꯨꯝꯉꯥ ꯉꯥꯖꯕꯒꯤ ꯃꯄꯥꯟꯅꯅꯦ ꯑꯉꯥꯡ ꯃꯆꯥ ꯀꯃꯥꯏꯅ ꯇꯥꯏ ꯑꯉꯥꯡ ꯃꯆꯥ ꯇꯥꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥ ꯀꯃꯥꯏꯅ ꯇꯥꯏ ꯆꯥꯎꯈꯠꯄꯒꯤ ꯃꯍꯨꯠꯇ ꯆꯥꯎꯊꯕꯅ ꯑꯗꯨꯝ ꯍꯦꯜꯂꯛꯄ ꯈ꯭ꯔꯤꯁꯇꯅ ꯇꯧꯕꯤꯔꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯍꯜꯂꯨꯌꯥ ꯍꯥꯏꯕ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯊꯕꯛꯁꯤꯡ ꯇꯧꯅꯕ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯉꯥꯏꯈꯣ ꯑꯩꯒꯤ ꯊꯕꯛ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯕ ꯈ꯭ꯔꯤꯁꯇꯒꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯄ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯉꯥꯏꯈꯣ ꯋꯥꯠꯂꯤ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯗꯨꯕꯨ ꯁꯤꯡꯊꯥꯅꯕꯤꯗꯅ ꯃꯉꯣꯟꯗ ꯂꯥꯛꯆꯕ ꯃꯇꯝꯗ ꯀꯣꯛꯄꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯑꯃꯁꯨꯡ ꯍꯔꯥꯎꯕ ꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯄ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯁꯣꯟꯕ ꯑꯃꯁꯨꯡ ꯄꯥꯞ ꯎꯔꯛꯄ ꯃꯇꯝꯗꯗꯤ ꯃꯉꯣꯟꯗꯒꯤꯅ ꯐꯔꯕ ꯑꯃꯁꯨꯡ ꯃꯉꯣꯟꯗꯒꯤꯅ ꯈꯪꯂꯕ ꯑꯃꯒꯨꯝꯅ ꯍꯥꯏꯔꯤꯕ ꯄꯥꯞ ꯑꯗꯨꯕꯨ ꯁꯦꯝꯒꯠꯄꯒꯤ ꯃꯍꯨꯠꯇ ꯌꯩꯊꯨꯕꯒꯤ ꯑꯃꯁꯨꯡ ꯃꯤꯋꯥ ꯉꯥꯡꯅꯅꯕꯒꯤ ꯍꯥꯟꯅ ꯊꯥꯡꯂꯒ ꯂꯩꯕ ꯆꯤꯟ ꯏꯁꯣꯔꯒ ꯁꯪꯒꯥꯏꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯗꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯁꯪꯒꯥꯏꯅꯕ ꯑꯗꯨꯗꯗꯤ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯊꯥꯒꯠꯄ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯁꯪꯒꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯁꯤꯡꯂꯨꯞꯀꯤ ꯑꯃꯠꯇ ꯑꯣꯏꯕꯗ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯊꯤ ꯍꯧꯗꯅ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯁꯤꯡꯂꯨꯞ ꯈꯥꯏꯕꯨꯡ ꯇꯥꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯅꯨꯡꯁꯤꯅꯕꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯑꯣꯔ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯅꯥꯄꯜꯒꯤ ꯃꯄꯥꯜꯅ ꯅꯣꯜꯂꯨꯛꯄꯒꯤ ꯃꯄꯥꯜꯅ ꯊꯥꯖꯕ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯑꯒ ꯑꯣ ꯑꯗꯨꯗꯤ ꯈ꯭ꯔꯤꯁꯇꯟ ꯑꯣꯏꯔꯕꯅꯤꯅ ꯑꯩ ꯇꯧꯕ ꯌꯥꯕ ꯇꯧꯔꯒꯦ ꯑꯗꯨꯅ ꯅꯥꯄꯜꯔꯣꯝꯗ ꯂꯥꯛꯄ
aduga kanbi phangiba matamdadi aigi pangala matanate ai toba ngamana matanate prabhu nahaki mapal ne haiba adubu Christian ki punsi hinglakpa matamdadi punsi lerokpa decision khuding mak singdadi aduga matam amasung paisa adu isona pine bikraba borsing sizinaba matamdadi prabhu nakanda thamba singlup nakanda thamba adubu kari hana maya thamba aigi mathau taba aigi nungaiba aigi awatba khuding mosna loina mapamuba aduga Esorgi thojal do aigi kana gado ba phangado matang sing adu khakdang pama adubu atopa thadu bisi inaw sing yamsung singlup kem sung mangli ba thawai sing gidamak to hona nabag matang lak matam dadi tung halag hingba punsi karma ma kedon angang cha tabagi punsi de hinga dise apaba wapa utaraga pap chemba mi man hana khang Khrista lak pa matam dadi prabhu aingonda apaba kari amat leite haina haikiba adaba Christian oina hingba harkumba matam dagi aingon loni ma khangaba hairabagi mato adugumna Esorgi wahai mathau tadaba thajaba singi pautak mathau tadaba aduga tanaba mathau tadaba ai thokba aigi punsini ai khwaidagi phabado ai dum khange aduna ai adum ai thokpadum phanaba dum taujage kanam yaubiraganu na adom dum thabak chili punsigi adum ithau dum toroga leibiyo ai su ai dum ithau toroga dum leijage ubra duge kenabado adu Jisu Khrista magi sibok sing adu dagi magi thazaba macha sing dagi pam punsi manate adu ibungo mahakna pam daba punsi adu Khrista mafam sada hai bese angang sing gum oina bani angang macha ta na banate aiko gi damak asi wang se thazaba jina se Jisu Khrista magi phambal ga hojik phamlaga amsung aiko gi punsi de lei nang amsung na hojik hingliba punsi se yeng matamda aiko se angang macha gumbagi punsi mahing du hingliba sebok am mahakna kaugadra nachagana angang macha ta ba sebok am kaugadra Christ called to his disciples is to be childlike and not childish. Now, think this with me. How will Christ say to your life and my life of following him right now? A childlike life, a childlike disciple, or a childish disciple? Which one? Khristana, how's nang musungan hingi punsi asigi mahing magi tungin bane haina lay punsi ming aikona singlup te hingba punsi sinup loba thodang naitom hingba punsi naitom gi ona loba thodang aikoi gi punsi na punsi gi damak loriba decision sing warep khuding mak sing se Khristana aikoi gi punsi yeng matam da mahak apen boy gadra Khristana ai gi punsi se yeng matam da apen boy gadra Khrista gi sebok oiriba chilanaw se nahaki punsi do Khristada nawona natana Khristada thazar gi hingba punsi do oibra nahaki punsi gi damak nahaki thabak gi damak nahaki career gi damak nahaki imung gi damak nahaki nachasing gi damak amasung nahaki nupa gi nupi gi amasung nahaki imung gi damak ta Jisu Khristada amasung mahaki wahaida hai kraba tambi kraba amasung wasa kraba khuding mak sing aduda nasa pumba katsin jaraga langsin jaraga thazaraga hingba mi adu nahak oibra ang sibe sila now sing sino ba sige maroon sino ba sige member sing nahak na Khristada ngajaduna hing heba punsi adu nahak ki punsi tagin nahak na karamana uribage nang amasungay na Khristada ngajadra lay heba punsi se ai khoi isa na isa ki punsi tagin mataw karamana uribage nahak na sige numita Khrista bu amasung Esorbu mataw karamana thazaribage ningthou leibak sig ningthou Khristane aikoi nate aikoi kanam nate aikoi aning bu sunate aikoi apam sunate aikoi career sunate aikoi na paisa pai bu sunate ima ipa nate imung manung nate kanam samas kanam nate nupi nate angang nate nupa nate kanam nate Prabhu Khrista khaktane he is king of this kingdom harba Khrista gi amasung Esorgi Khrista gi ningthou oiba aduda mahaki Prabhu oiba aduda nahang asing numita karamahina makha polibage hojik nang thenba awanang singi da maktasu awar pasing leram gani adagi di awa pasing leram gani ni gi sen ton pasing sudum leram gani
imung manungi pressure sing tu lermani hiram khudi mo sing nahanga sig mi da kramani Khristu thaja biroge. In all of that, how are you trusting Christ today? Father bajil inaw sing nangam sungai Jesu Christ ki tungi leba punsi se chang yeng se. Ai khoi maha ki tungin basing ai khoi maha ki sebok sing ne. Ai khoi ningthou leibak ki ai khoi sarga ki ningthou leibak ki nagrik sing ne. Tebang paman udri khangdri adu ai khoi na oirabam ni Christ bu kan bi mo pung sung prabu ne thajar bana maram oraga. Khristna aikoibu Mangonda patay pun holaga na lakpo matam adu khaktang makining tholay bak adu khong thangdman numit adu khaktang aikoibu mahang tram no okpi banate adu haujik su mahang aikoibu okpi re amasung okpi gani aikoi na magi hamna changba matam khudingi changba mi pungja khudingi nungti numit khoi mak oiba targasu nang amasung aigi pap lay nang amasung aigi ason ba lay adu khuding mak sing adu maram orga khuding mak sing adu pudra ko na Krista changba matam da Kristna ko pisum sukla ka do bakar silay teng sige mata nang amasung agi polum sing nang amasung agi awam sing nang amasung agi oiba charang na ba khudimok sing Christ gi hamna tamna ba chang matam da Christ gi polum hena lumma ga waman gre aibu khatang di hanghalu da har ka to ba Christ natte aikoi gi Christ gi da magasung Esorgi da matam pi na ba gi da maktai thabak yam chin ba music na aikoi de adu ba Christ adu gu manate aikoi na changba matam khuding makta mahak aikoi gi da makta matam adun lay mahak aikoi gi da makta matam khuding mak lay aikoi da pin na ba gi da mak nang amasung aina tumba matam aikoi tumbo ba tar su Krista aikoi gi loina lay minare aikoi bu ma sak no thok na ba gi da thabak suri tumda ba amasung ui da Esor aduna amasung Krista nang amasung aibu sen bi hojik phauba mahaki nung sibo hong banay de mahaki pukchil chawbo lo banay de bagay aduga mahak na mahaki missing aduda tatta na mangon na lak na bagay mat kawai Kristna kay hay awa po lum po sing ay ngonda changjarako aduga kawai Kristna adu nahaki Kristna thada bisila now sing asuk yam na phaba Krista asuk yam na thasa biya ba Prabhu asuk yam na pukchel chawba amasung pukchel ta pa Krista se aikoi na khanglab matam adu phawba karigi da mak tu aikoi na Mangonda thazaba amasung Mangonda ngajaba matam da aikoi su yamna wana thois karigi da mak tu ngasig numit nang amasung aina hairiba aikoi gi nungjaw se thazaba gi mahuta aikoi gi tawba ngamba amasung aikoi gi pangal loksing karigi cha manaba kinthab ya ba laingoi ga cha manaba hiram sing adu aikoi hena ngajare se karigi da mak Why? Mahang na chargi pambal thadok na taibang pambada minay amagi sa onglaw don nang amasung ay papi da magde sibiraga nang amasung ay butsumhan bin na bagi da magde hingat pa adu haiba adu apa bawa pa nang amasung ay mayek sing na ukraba adu thadu bisila na sing ngasigi numita nahag nahaki awaba khudimang nahaki haiba ngamdaba khudimang nahaki punsi gi dizen khudimang kalana na thasa na bagi da magde oktribra nahag na Krista bu ngasigi numite hena thasa na bagi da magde kari atopa sakhi nang nam Krista dagi mathau tarise aikoi na Krista dagi kari anova sakhi magi karam anova thabak no mangon aikoi gi punsi loina makathoga thasa na bagi da magde mathau tarise Khristana aikoi gi da magta aikoi gi pap na mahak mahakin sarganing thole bak adu gi chingthaki bane aikoi gi pap na maram orga nangam sung ai gi pap adu na maram orga siba khangda Esor du siba khanghan ki bane nangam sung ai gi pap na maram orga Esor gi asaw du mahana thakki bane asidagi hena Kristana nahak amasung ai hang hingiba punsi ase hongdoga magi tung thajabyan inna gi da magta kari hena no Kristana taw mathau tarise among na mapu sargadagi kautharaga aikoi gi mahak nahaki namang na cross matakta hat padura nang amasung ai gi apang mathamoi se tumin laina bayam to na haiba mathau ta maram di Christian to bi khraba dugum na kanam to bi bangam ba kanam thlait nang amasung ai na sung namoi mahak na nang amasung ai gi magde sibi khre mahang nang amasung ai gi mak thingat pi khre aikoi bi juman be na bi
It is Christ who died for my salvation. It is Him who rose up for my justification. None does that. No one owes my allegiance but Christ and Christ alone. None owes your allegiance in this world but Christ and Christ alone. Aikoina makha pon gida aikoina tungin gida kana amata nate Khristana tana. Kana amata nate Khristana tana. Verse 16. Ang sino lai? Kaya gida mo to purakrido. Oh, tengmina bagida magtane. Look at the heart of Christ. Look at who Christ is. This is your Christ. This is my Christ. Look at it. Verse 16. Mahal ngang sing adu pambia me thengbina ba lakha adu Krishna kadore konjel le ngang do pam khat le matha adu pamhal le ngang sing do konsan ba ya ba loine mo konjel le mahal na adu gre amasu makoi mathakda khut thambira ga makoi ba bor pibike. They only expected His touch, but Christ embraced every child and blessed them. They got more than what they asked from Christ. Makoin hang ba tudagi makoin khanjarakpa adudagi hena yamna makoin phangi. Angang sing aduga hai Krishna bor pibi ba masung thojan bi ba khuding mak sing do angang sing do Krishna bor pibi matam na matik chamagi maram na sunate yam phabi maram sunate na maram di makoin bor Krishna bor pibi do Krista phabagi maram na Krista pukchel chawbagi maram na Krista pukchel chawbagi maram nungsi haibagi maram na Elizabeth ko nupa mo na sige pandam sepi. Now, asig angang sing sige marakda angang amagi mapa na sa ako matam da hey nang khangdra Jesus Krista say khar angang da leram baduna nang bu pambir kan bor pi gibne. Adangang eh kari da mak Jesus Krista na ai bu pambir de kari da mak na man ngon da bor pi de. Ngon da bu kari yaw gene. Ai jam nung sige bra baba yeng matam da Jesus Krista na. Ai am nung sibi maram na man ai kausin biri do. Adama pana kare hani na te chana pa nang na nung si bifam thopa amati yawi maram na te adu Christ ya na nung si hebagi maram na ne na ngang sing lone mag lei mai thok ne lone mag lei de adu pirepa langan ba Irene then Sateria noi sa kana no Noi jaga no angang sing right noi lam hele ko hek noi papa mama na hai bin de right kare papa mama na hai bin into Irene noi pap chen bagi maram ne pap tu gi noi bukan noi hongluk pa ngambra pire pa ngam de ko pet tau driba wa right pet tau ju amu khana ngasai du ba ingon dra adum change ko kare gi no khangbra noi papa mama gi hai bin into do Noi pap chen bagi maram ne kanana kan bibang ngani khangbra Jisu khaktana karigino mari ma yamna nungsi hai aduga mana pap chen basing idam ka la kan da sibi aduga humni subina mita hingatle aduna noi ne Jisu Christ thaza boy batara gadi noi bu kan bigani aduga noi lam hen bado pharakani aduga noi hena Jisu nungsi gani Jesus Christ nangang sing adu kausan birakan bor pe adu ko mapamadu da Christ na pikri ba bor adu makaning thole baki bor sing ni adu ko high base mango magi tungin ba khuding mak ta mahak na pi ba bor ni Christ e bu thajar kraba kana amata da asigi bor pi da ba amata taude loine mang mahak na pina bi mipum khuding mo na lakra ba khuding mak adu high ba bor sing adu kaino lo man ha ba punsi pap ta gi kokpi ba Christ gi da mag hingna ba gi pangal adu ason ba matam da ma ki thoujal papu lan thengna ba aduga ngamna ba gi damak da pangal aduga aikhoi gi punsi gi damak tan minung si sing aduga lan khudi mak lor matam da Christ gi makut mak ta gi aikhum ikai khum na bi ba gi ningthou lo lomna da bi jo aduna har ba khudi mak sing sina maram oiraga ibung mana pibi gi da bor pibi ra ba musung phang da bor khudi mak sing aduna maram oiraga Jesus Christ gi damak ta aikhoi gi amang ba khuding mak sing adu matik cha ba ngak tane maram di aikhoi na cross pu bagi mapal na aikhoi da mahak ki wasak pi ba adudi aikhoi gi prabhu na lomba nai da ba manthaba nai da ba luhup ne aduga hai bu aikhoi khuding mak na
sargada chatpa matamda khudimmaksing adu ekhoi mangondagi phangani asidi yamna mayek-seng ngasigi jaga asidi yamna mayek-seng budusine Jishu na angangsing bu nungsi aduga mahak na makhoibu thaujanbe aduga mahak angangsing di mama mapasing aduna mangonda purakpa matamda Jishu Kristan haraw aduna ekhoi sidagi uba phangkhrise aduna mama mapasing yan hanbadi mama mapa oikraba ekhoi Khristabu khanggadaba hiram khudingmaksing thiraga makhoibu tambe adugi onatane budu sungsudo tawbigena Khristabu khangdaba maram sing thingjenbigeno adubu Khristabu khangdaba maram khudingmaksing aduda angangsing adubu tambiyo aduga tangpi family devotion sing changna naina tawbiyo Esorgi matangda wari sing sabiyo chak chaba matamda aduga tumamdai matam sing Kristagi matangda wari sing tambiyo Kristana tawbiyo ababa thabak sing aduga matangda wari sabiyo Church ta pun matam sing Bible study sing prayer meeting sing nomaising loinamak pupirau thamba tawbiram gano makoina su wa pau tahanbi nakoina aikoina khangera khangoigera sandoibe Esorgi wahi sigi mapan angang sing asigi punste Esorgi thawaina aran gum gidabak subiri nomaising khudingi papi singbu papi pung hongnaba kauba matamda haiba makaubi do Esorna sizinabiri angang sing asigi punsidasu aduna thamba tawbiram gano yumda pubiro sida makoi bi nungsibi aduga makoi gidamakta chambi makoi mathau taba sing adu pibi aduga makoina Khristabu khawrangba adu thadatkadu maongda makoi bi sahonbigena makoigi mamang hingba punsi aduda aikoigi cheksindaba aduga wakal kandaba punsi mahing aduna makoina Khristabu khawrang bu lephan gi boiba tagida aikoi kiningaini adu mai oibigena aduga ningsingbi Khristana mahamasda usu ukraba adugumna macha sing aduna Khristabu khangnabugidamak honanabugidamak matam machet amata pidaba mama mapa singi matakta Khristana sawe kari tawe tuition gi mathang de tuition coaching gi mathang de coaching adudagi de mo lairik te to mi han oyu Bible di kona parsi mi han oyu church di kona karsi adudagi de Esor thawul tawul hek ta mayam yomjal laga thamaga angang sing aduna Esor bu thina ba matam machet am phokpi da mama mapa sing gi mathak te Esor na Christian sawe adugu matobi gi angang sing aduna Christ bu thina ba awopu matam nungti gi pibi adugu singlup Singlup tadi kaino Kristna tambirse ekhoi loina ma singlup se Esor pine bikraba angang khudimo sin ekhoi gi nungsibu utse adu ekhoi gi nungsibu kari mapana utkani ekhoi gi wahai gi mapana amsung ekhoi gi punsi gi mapana angang sing subu Krista gi matang na tambiba marina na hase singlup gi Sunday school gidamakta singlup angang sing Sunday school da angang sing Krista ngang tambina na bagidamakta na koina sana sa wai sang hanbi angang sing ase Esor wai tambina bagidamakta na koi tharang tarang laibi aikogi punsi sing ase lomana deba punsi makoina phangna bidam da kathokse maramne keno haibo ba targadi karigum singum se lekraba khoi khudingmak sing aduga naha na khoi khudingmak sing su angang sing Esorna pine bikraba angang sing se Kristi gi matang na tambi bagi mahuta adugi demak matam kaithokpa aduga wakhal kaithokta bida aikogi DNB poster legi boy ba targadi Jishu na sawgane aduga singlup amoina angang singbu otba naiba angang singbu maram chadana sizinaba maruna child abuse singlup amatona akhoi khudimana adugi maik lepkadaba adugu maru oina singlup asina singlup amona thajaba mipum khudimangna kanthi hoboglana thingadoba dudi angang hayatba or child abortion maramdi angang hayatba se mi hatbane thajaba sila naw sing aduga thajaba mama mapa sing angang hayatba gi pap to bigeno maram di Esorna angang hayat paputu kuche man maki wanya thang da angang hatana bida makni athang le adubu toriba khudimak sing maki athang adubu thugai bane khangbi aikoi mama mapa ne adubu aikoi punsi gi ningthou nate angang du punsi hapi do aikoi nate Esorna ne ai angang adugi hakchang do aikoi gi hakchang nate angang masagi ne aikoi na toning angang du tawwe yaro mama mapa kaina krabasingbu nungsiba utse aduga yok pam angang sing makoibu hanthana yengumse karigum koina mama mapa kaina rabasing aduga kanagumana yoiba angang sing onang di ayok pani nang di adune phagi babo tawraga angang sing du karem na bibi oiba tagadi maduna Krista gi thamoi sahole adu thogumse and Jesu Khristana adugumna haiba angang sing adubu yengsinba amasung yengthaba adu Esorgi Krista gi apamma nate Thingaram gani hotel dum chatpa matamda angang masa na waiter wairaga leiba adu nungsi na amasung chana tabi boy silaw adu gi thabak tawbigena ikai khumda bot pi
ꯈ꯭ꯔꯤꯁꯇꯅ ꯅꯨꯡꯁꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯈꯪꯅ ꯁꯤꯡꯕ ꯃꯇꯝꯗ ꯍꯤꯡꯕꯗ ꯃꯊꯧ ꯇꯥꯏ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ ꯈ꯭ꯔꯤꯁꯇ ꯖꯤꯁꯨ ꯅꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯀꯤ ꯁꯦꯕꯣꯛ ꯃꯇꯧ ꯀꯔꯝ ꯍꯥꯏꯅ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯕꯤꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯇꯝꯕꯤꯌꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯪꯗꯕ ꯌꯥꯝꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯄꯪꯕ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯒꯗꯕ ꯖꯒꯥꯁꯤꯡ ꯂꯩ ꯄ꯭ꯔꯚꯨ ꯅꯅꯥꯏꯒꯤ ꯑꯁꯨꯝꯕꯁꯤꯡ ꯀꯣꯛꯄꯤꯌꯨ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯑꯃꯛꯄꯁꯤꯡ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯕꯨ ꯀꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯕꯨ ꯑꯉꯥꯡꯁꯤꯡꯒꯨꯝꯅ ꯅꯍꯥꯛꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯅꯍꯥꯛꯀꯤ ꯇꯨꯡ ꯏꯟꯖꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯜ ꯅꯍꯥꯛꯀꯤ ꯃꯤꯡ ꯍꯦꯟꯅ ꯆꯥꯎꯕ ꯑꯣꯏꯁꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯅꯤꯖꯔꯕꯅꯤ ꯑꯥꯃꯦꯟ ꯑꯥꯃꯦꯟ